Kingston Nang driver sana gino. Kuye thâu ba to. ngàn bạc cứ biết bây giờ mà chỉ trao cho vậy nè có mấy miếng bàn rồi nọ Camera me ko loi thâu 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 na. đi thôn bảy mi này thôi nè Akoy ju mukbang dam tang happy ba ti ai. Mukbang dam tang happy oh. Okay. Challenge ka to. Mani ja chingu. gari sing rồi đó ra cây đầu này nó như thế chúng nó giúp đỡ rồi Mane. Bà đi tao đi, phải sao? Akoy ju ai na ba to mukbang to. Akoy ahum di. Mukbang happy oh. Challenge ka. Hello everyone, I just blog channel dinamiboko. Hay tadana dum hadi matek namaga dum lotion bam khang dabida dum lotion leba. Do ngasi je nogi koi oja gi ko shooting ama ngasi je oja weda chattoi ne do oja chatlo dum ngasi de dum lai doi ne ba. Do hujik dum project ke lotion ma loire. Si vaccine ये फिरोन के केस दलोन हापे दुका सिदना कनो हापे कोई कई के तो मादी साइड ब्रेक मचा म कई मपू बजु कनो तवेदना केम केम हापनिंग बा को निंग बा आदि साइड ब्रेक मचा मपू रगदि नुंगाई दना nongalog boy ke kenu khar sa sangi ke natra different okay see thamin photo screenshot tau dai friend hello kalau dia mate ulak ke do how dragana dum toba side ke dum khar namak ke blog si nam bhai bring ka sang namak ke video में yam sa dab sari base anh sẽ hụt dầu ra thì một phong dầu đấy ngay sai tôm la của khách phải tụt kia tàu vào này đó nâng hậu tre vào qua ngay xí cái phải sai được xí cái xin chính cái hero lúc bây giờ make up tàu vào cái tàu vào lại mình làm gì màn bây giờ màn nó sa tàu bra sa tàu mà To lo lại mình làm mà rồi. Không nó sai. cái ngay xí cái dark cameraman Vlog nambiri. sedang apa? Sedang apa ini? Kau masa awal orang je, sekolah salah Celebrity, masa? Napi phang. Không rồi. Nhưng mà sắp cái gì xuống ngay hai rồi, nè, tiếc cái đâu mà lấy tôm hai nè. Hey. Chủ tình hậu đấy không dễ. Không kể đi. Mấy trái chiên mà tôi bảo. Đi thôi gì đó. Cả đi cái đâu chứ. Nó sang cây thâu kia nào. Camera me ko loi thâu 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 na lắm rồi. Blog là muốn thua mà đây blog. Gari thôn bảy mi này thôi nè. Akoy ju mukbang dam tang happy ba ti ai. Mukbang dam tang happy oh. Okay. Challenge ka to. Mani ja chingu ye. Gari sing rồi đó tao sao? Gari sing rồi đó ra cây đầu này nó như thế
ꯑꯩꯈꯣꯏꯁꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯨꯛꯕꯥꯡꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯗꯨꯗꯤ ꯃꯨꯛꯕꯥꯡ ꯍꯥꯞꯄꯤꯌꯨ ꯆꯥꯅꯤꯡꯉꯤꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯁꯦ 인게 그럼 가리 그다음 좀 메고 뭐이 가리 그다음 좀들아 ꯑꯩ ꯏꯟꯕ ꯌꯥꯎꯋꯦ ꯇꯧꯕ ꯃꯣꯏ ꯃꯤ ꯃꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨ ꯌꯥꯎꯗꯕꯅꯤ ꯁꯣꯔꯣꯛ ꯄꯨꯟꯗꯣꯔꯦ ꯑꯩ ꯌꯥꯎꯁꯤꯜꯂꯗꯤ ama yang kana no khari ma masi gari in bada am punga wa bi khre somda ai am ya khadi jikai gino siba ꯍꯦꯛ ꯂꯥꯛꯄꯒ ꯆꯦꯡꯁꯨ ꯑꯣꯏꯕ ꯁꯤꯖꯟꯒꯤ ꯄꯣꯠꯅꯤ ꯑꯩ ꯁꯤꯖꯟ to yam chum mi ko da ko za với lại nhé Timing sana tuh. ai zoom tang thâu ninh người ta phải gari cái thâu đó ngã in bi cái rồi thâu cái ngạc ta in bi cái rồi thâu cái in gitu đấy in sai được ngặt tận đây Lao xe skip bà đi tao đi phải sao xe 아, 다 바꿔 가래. 되나 나 모르라지. 블록스에 맞다. 남팜래. 좀 되러. 마네 회원이가 이게 아니다. 마 다사 비그래. 이제 맞아. 마 다사. ai đây là cái sự chính chứ không cả lời nó thì hai thì sạc la men tàu này là gì ꯆꯥꯛꯂꯥꯝꯃꯦ ꯀꯠꯄꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯣ ꯃꯨꯛꯕꯥꯡ ꯇꯧꯗꯣꯔꯦ ꯃꯥꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯌꯥꯎꯅꯤ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯃꯨꯛꯇꯤ ꯇꯧꯁꯦ ꯌꯥꯏꯅꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯁꯦ subscribe ꯇꯧꯕꯤꯔꯝꯕ ꯇꯧꯕꯤꯔꯝꯃꯗꯤ ꯀꯔꯤꯝ ꯍꯥꯏꯗꯦ ꯃꯨꯛꯕꯥꯡ ꯃꯨꯛꯕꯥꯡ ꯇꯧꯒꯗꯕꯅꯦ ꯅꯪ ꯇꯧꯅꯤ ꯍꯥꯏꯗꯥꯏꯅꯦ ꯅꯛꯀꯥꯇ ꯐꯥꯛꯇꯣꯛꯑꯒ ꯑꯣ ꯃꯇꯝ ꯅꯝꯒꯦ ꯌꯥꯏ ꯅꯝꯕꯤꯔꯣ ꯍꯥꯏꯔꯤꯕꯅꯤ ꯉꯁꯤꯗꯤ ꯕꯦꯠ ꯂꯣꯏ ꯍꯦꯔꯣ ꯍꯣꯏ ꯇꯧꯕ ꯃꯤ ꯑꯃꯅ ꯊꯧꯕ ꯒꯥꯔꯤ ꯇꯣꯡꯉꯦ ꯕꯦꯠꯅꯦ ꯀꯤꯡꯁꯇꯟꯅ ꯕꯦꯠꯇꯣ ꯑꯩ ꯇꯥꯈ꯭ꯔꯦ ꯍꯦꯔꯣꯗ ꯆꯟꯅꯗ꯭ꯔꯦ ꯃꯅꯤꯡꯒ ꯇꯣꯡꯉꯤꯁꯤ ꯀꯅꯥꯅꯣ ꯇꯦꯛꯀꯗꯧꯕ ꯅꯠꯇꯕ ꯑꯩꯅ ꯄꯤꯌꯣꯟ ꯄꯤꯌꯣꯟꯅꯦ ꯇꯦꯛꯀꯗꯧꯕꯗꯣ ꯑꯅꯣꯞꯄ ꯊꯧꯈ꯭ꯔꯦ ꯁꯤꯗ ꯅꯠꯇ꯭ꯔꯣ ꯃꯣꯏꯅ ꯆꯪꯈꯤꯗꯨꯀꯣ ꯗꯥꯔꯣ ꯁꯂꯣꯏꯗꯤ ꯁꯤꯗ ꯍꯣꯁꯟ ꯗ ꯍꯦꯔꯣ ꯂꯩꯔꯦ ꯉꯁꯤꯒꯤ ꯍꯦꯔꯣ ꯊꯥꯔ ꯔꯥꯎꯟꯒꯤ ꯇꯦꯛꯀꯗꯧꯕ ꯑꯣꯖꯥ ꯋꯥꯔꯕꯤ ꯋꯥꯖꯔꯕꯤ ꯑꯣꯖꯥ ꯐꯖꯩꯅ ꯑꯣꯖꯥ ꯋꯥꯖꯔꯕꯤ ꯍꯦꯔꯣꯅꯤ 미스 와. 마니고. ꯑꯗꯨꯅ ꯑꯩ ꯋꯥꯔꯤꯗꯤ ꯑꯩꯅ ꯍꯦꯟꯅ ꯄꯥꯔꯝꯒꯅꯤ. ꯃꯥꯅꯦ ꯀꯩꯅꯣ ꯅꯪꯅ ꯂꯥꯟꯅ ꯂꯧꯕ ꯑꯣꯏꯗꯣꯏꯅꯦ. ꯍꯣꯏ ꯆꯨꯝꯃꯦ. ꯃꯣꯏ ꯁ꯭ꯀ꯭ꯔꯤꯞꯀꯤ ꯀꯟꯅ ꯈꯠꯅꯔꯤ. ꯁꯝ ꯈꯔ ꯐꯣꯏꯅꯔꯗꯤ ꯈꯔꯁꯨ ꯂꯦꯝꯗꯧꯕ. ꯍꯦꯔꯣ ꯃꯅꯥꯎ. ꯉꯥꯟꯕ ꯅꯨꯄꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩꯅ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ? ꯏꯆꯦ ꯆꯤꯡꯂꯥꯏꯁꯤꯗꯤ ꯄꯨꯔꯥ ꯄꯥꯈꯪ ꯐꯥꯔꯝꯃꯤꯅꯦ. ꯍꯧꯖꯤꯛꯇꯤ ꯅꯆꯦꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯔꯣꯏꯅꯦ. ꯇꯧꯗ꯭ꯔꯦ ꯂꯧꯈꯠꯂꯣ ꯑꯗꯨꯒ ꯁꯦ ꯒꯥꯔꯤꯁꯦ ꯂꯧꯈꯠꯄ ꯊꯝꯃꯝꯃꯣ. ꯑꯩ ꯊꯝꯃꯝꯃꯣ. ꯑꯩ ꯅꯣꯏ ꯆꯦꯁꯦ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯒꯦ. ꯆꯤꯡꯂꯥꯏ ꯒꯥꯔꯤ ꯃꯆꯥꯁꯤꯗꯤ ꯒꯥꯔꯤ ꯃꯆꯥꯁꯤ ꯆꯤꯡꯂꯥꯏ ꯌꯥꯔꯅꯤ. ꯉꯥꯟꯕ ꯅꯪ ꯆꯠꯈ꯭ꯔꯣ. ꯑꯩ ꯒꯥꯔꯤ ꯃꯆꯥꯁꯦ ꯁꯤꯗ ꯆꯠꯈ꯭ꯔꯒꯦ. ꯅꯣꯡꯃ ꯐꯖꯅ ꯄꯨꯜꯂꯁꯦ. ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯒꯦꯀꯣ. ꯆꯤꯡꯂꯥꯏ ꯆꯠꯂꯒꯦꯀꯣ. ꯆꯤꯡꯂꯥꯏ ꯍꯣꯏ. ꯉꯥꯟꯕ ꯊꯧꯔ ꯆꯠꯈ꯭ꯔꯦ. ꯕꯦꯛꯇ ꯄꯩꯁꯥ ꯂꯧꯊꯣꯛꯇꯣꯏꯅꯦ. ꯑꯗꯨꯗꯤ ꯆꯠꯂꯒꯦꯀꯣ. ꯆꯤꯡꯂꯥꯏ ꯆꯠꯂꯒꯦꯀꯣ. ꯍꯣꯏ. ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯆꯪꯈ꯭ꯔꯦ. ꯇꯧꯗ꯭ꯔꯦ. ꯁꯦ ꯒꯥꯔꯤꯁꯦ ꯄꯨꯟꯅ ꯊꯝꯃꯝꯃꯣ. ꯑꯩ ꯅꯣꯏ ꯆꯦꯁꯦ ꯌꯨꯝꯐꯥꯎꯗ ꯊꯤꯟꯕꯤꯔꯝꯒꯦ. ꯒꯥꯔꯤ ꯃꯆꯥꯁꯤꯗꯤ ꯌꯥꯔꯅꯤ ꯉꯥꯟꯕ ꯅꯪ ꯆꯠꯈ꯭ꯔꯣ. ꯑꯩ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯆꯠꯈ꯭ꯔꯒꯦ. ꯅꯣꯡꯃ ꯐꯖꯅ ꯄꯨꯜꯂꯁꯤ. ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯒꯦꯀꯣ. ꯆꯤꯡꯂꯥꯏ ꯆꯠꯂꯒꯦ. ꯍꯣꯏ. ꯀꯠ ꯑꯩꯅ ꯇꯧꯈꯤꯕ ꯅꯨꯄꯤꯗꯨꯒ ꯀꯣꯏꯅꯔꯦ ꯍꯥꯏꯗꯨꯅ
ꯍꯥꯏꯗꯤ ꯇꯥꯃꯣ ꯀꯔꯤ ꯈꯪꯉꯤ ꯑꯩꯅ ꯇꯥꯃꯣꯗꯩ ꯄꯥꯝꯃꯗꯤ ꯍꯧꯖꯤꯛꯇꯤ ꯇꯥꯃꯣ ꯅꯩꯕ ꯌꯦꯡꯁꯟꯕꯤꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯌꯥꯅꯤ ꯊꯝꯖꯜꯂꯣ ꯁꯥꯏꯗ ꯀꯥꯟꯅꯕ ꯀꯔꯤ ꯈꯪꯉꯤ ꯀꯝꯇ ꯂꯩꯕꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯇꯥꯡ ꯁꯤꯇꯤꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯇꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯥꯛ ꯂꯥꯝꯕ꯭ꯔꯣ ꯑꯁ ꯀꯩꯅꯣꯅꯦ ꯂꯥꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯌꯥꯗ꯭ꯔꯕꯅꯦ ꯄꯨꯛꯁꯦ ꯍꯦꯔꯣꯗꯤ ꯆꯥꯛ ꯂꯥꯝꯕ ꯐꯥꯎꯗꯕ꯭ꯔꯕ ꯑꯝꯇ ꯍꯥꯏꯕꯁꯤ ꯂꯥꯝꯗꯤ ꯂꯥꯝꯃꯦ ꯑꯗꯣ ꯈꯥꯡꯉꯦ ꯂꯥꯝꯗꯤ ꯂꯥꯝꯃꯦ ꯈꯥꯡꯉꯦꯕ ꯄꯣꯃꯔ ꯍꯣꯏ ꯅꯪ ꯃꯤ ꯌꯥꯝ ꯁꯦꯅ ꯍꯥ ꯑꯩꯅ ꯑꯗꯨꯝ ꯊꯕꯛ ꯇꯧꯁꯤ ꯀꯩꯅꯣ ꯅꯪ ꯉꯁꯥꯏ ꯇꯥꯏꯃꯤꯡ ꯆꯞ ꯂꯥꯛꯄ꯭ꯔꯣ ꯑꯗꯨꯝ ꯍꯥꯏꯗꯣꯏꯔꯣ 하요 다이로 ꯅꯪꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯍꯥ ꯑꯩꯅ ꯇꯧꯅ ꯊꯕꯛꯁꯤ ꯅꯪ ꯌꯥꯗꯦ ꯃꯤ ꯃꯔꯨꯝꯗ ꯂꯥꯛꯏꯁꯤ ꯀꯩꯒꯤꯅꯣ 다이로 ꯅꯪꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯍꯥ ꯑꯩꯅ ꯇꯧꯅ ꯊꯕꯛꯁꯤ ꯅꯪ ꯌꯥꯗꯦ ꯅꯪ ꯆꯠꯆꯕ ꯍꯥꯏꯕꯅꯦ 시대 많이 다이렉 룸 이야기 게임이야 되지 않니? 참 다이렉 맞다 다이렉 로 아니 뭐 혹시 가이가이 삼도 가이 봐요 먹고 빨리 하래 ꯍꯜꯂꯛꯄꯤꯔꯒꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯊꯕꯛ ꯇꯧꯔꯤꯗꯣ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯍꯥ ꯏꯀꯥꯏꯗ꯭ꯔꯣ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯇꯥꯃꯣꯒ ꯑꯩꯒ ꯂꯝꯕꯤ ꯇꯣꯉꯥꯟ ꯇꯣꯉꯥꯜꯂꯤ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯃꯨꯛ ꯄꯥꯝꯂꯤꯕꯒꯦ ꯑꯩꯅ ꯊꯕꯛ ꯇꯧꯔꯒ ꯇꯥꯃꯣꯅ ꯀꯔꯤ ꯃꯔꯝꯒꯤ 이까ꯏꯕꯤꯔꯤꯕ तमोने करी काय भी ꯍꯩ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯅꯪ ꯌꯥꯝ ꯉꯥꯡꯒꯅꯨ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯂꯥꯛꯄ ꯌꯥꯔꯣꯏ ꯈꯪꯉꯕ꯭ꯔꯥ ꯇꯥꯃꯣꯒꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯊ꯭ꯔꯦꯇꯟ ꯇꯧꯕꯅꯤꯅꯦ तमोगे सिदी अइने चिकन दो ꯃꯇꯝ ꯑꯃꯗ ꯇꯥꯃꯣꯒꯤ ꯃꯈꯥꯗ ꯂꯩꯔꯝꯃꯤ मतम अमदा तमोगे ꯑꯩꯁꯨ मखाना ꯇꯥꯃꯣꯅ ꯍꯥꯏꯕꯇ ꯌꯥꯔꯝꯃꯤ तमोने हाइबत यारमे ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯥꯃꯣꯒ ꯑꯩꯒ ꯂꯝꯕꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ इका नपी तो मतवाल ꯑꯩꯒꯤ ꯂꯝꯕꯤ ꯆꯠꯆꯕꯗ सबदा ꯃꯁꯤꯗꯤ ꯇꯥꯃꯣꯅ ꯈꯨꯠꯊꯤꯡꯖꯕꯤ ꯃꯊꯧ ꯇꯥꯗꯦ ꯅꯪ ꯑꯩꯒꯤ ꯏꯊꯛꯇ ꯆꯤꯟ ꯈꯨꯝꯃꯕ ꯑꯩ ꯇꯥꯃꯣꯒꯤ ꯃꯊꯛꯇ ꯆꯤꯟ ꯈꯨꯝꯕ ꯅꯠꯇꯦ ꯇꯥꯃꯣꯒꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏ ꯇꯥꯃꯣꯒꯤ ꯈꯨꯅꯨꯡꯁꯤꯕꯁꯤꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ ꯏꯃꯨꯡꯗ ꯐꯥꯖꯤꯜꯂꯒ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯒꯤ ꯍꯩꯅꯕꯤꯗꯣ ꯊꯥꯗꯣꯛꯄꯤꯌꯨ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯃꯤ ꯇꯥꯃꯣꯅ ꯑꯩ ꯊꯕꯛ ꯇꯣꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩ ꯊꯕꯛ ꯇꯣꯛꯑꯣ ꯍꯥꯏꯕꯗ ꯇꯥꯃꯣꯒꯤ ꯍꯛ ꯀꯔꯤꯝꯇ ꯂꯩꯇꯦ ꯇꯃꯣꯒꯤ ꯍꯛ ꯀꯔꯤꯝꯇ ꯂꯩꯇꯦ ꯇꯥꯃꯣ ꯁꯥꯎꯅ ꯍꯩ ꯅꯪ ꯂꯝꯆꯠꯇꯨ ꯆꯨꯝꯃꯨ ꯍꯥꯏꯕꯅꯤꯅꯦ ꯍꯦꯔꯣꯅꯤ ꯑꯩꯒꯤ ꯂꯝꯆꯠ ꯊꯤꯔꯤꯕ ꯇꯥꯃꯣꯗꯤ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ ꯇꯥꯃꯣ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯇꯥꯃꯣ ꯁꯥꯎꯅ माने मैं हाय ꯍꯥꯏꯕ ꯂꯣꯏꯕꯒ ꯐꯨꯒꯦ ꯇꯧꯔꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯍꯥꯏꯕꯒ हाय ꯍꯥꯏ नते ꯍꯪꯁꯦ 가장 어디게 ꯍꯥꯏ 아 예스 아주 ꯑꯗꯨꯅꯕꯨ ꯐꯖꯗꯧ ꯃꯥꯜꯂꯦ ꯊꯥꯕꯕꯨꯗꯤ ꯑꯁꯤꯅ ꯐꯖꯅꯤ ꯁꯤ ꯅꯌꯨꯝ ꯅꯠꯇꯦ ꯑꯗꯨꯝ ꯃꯨꯜꯂ ꯀꯩꯅꯣ ꯐꯨꯒꯦ ꯇꯧꯕ ꯍꯥꯏꯌꯨ ꯀꯩꯅꯣ ꯑꯗꯒꯤ ꯃꯤ ꯌꯦꯡꯕꯒ ꯌꯥꯎꯗꯣꯏꯅꯦ ꯀꯔꯝꯕ ꯇꯥꯏꯃꯤꯡꯗꯅꯣꯗꯣ ꯃꯤ ꯌꯦꯡꯕꯒ ꯌꯥꯎꯕꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯗꯨ ꯁꯤꯒꯤ ꯃꯈꯥꯗ ꯃꯐꯝꯁꯦ ꯑꯩꯗꯤ ꯁꯤ ꯑꯗꯨꯁꯨ ꯈꯪꯍꯧꯒꯦꯕ ꯁꯣꯏꯗꯅꯕ ꯁꯣꯏꯗꯅꯕ ꯅꯠꯇꯦ ꯅꯪ ꯈꯛꯇꯅꯤ ꯄꯣꯛꯀꯗꯧꯕ ꯐꯨꯒꯤ ꯇꯧ ꯍꯦꯛ ꯇꯧꯔꯨꯕꯒꯅꯦ ꯃꯖꯥꯂꯣꯝ ꯍꯥꯏꯔꯛꯑꯅꯦꯕ ꯑꯗꯨ ꯂꯣꯏꯕꯒ ꯄꯣꯛꯀꯗꯕ ꯍꯥꯏꯔꯀꯥꯟꯗ ꯅꯪꯁꯦ ꯋꯥꯈꯜ ꯄꯥꯞ ꯅꯪ ꯇꯥꯎ ꯁꯞꯄꯣꯔꯠ ꯑꯗꯨ ꯇꯧꯔꯛꯄꯗꯣ ꯂꯣꯏꯕꯒ ꯍꯌꯦꯡ ꯌꯦꯡꯉ ꯄꯤꯔꯛꯄ ꯂꯩ ꯈꯨꯠ ꯊꯥꯗꯒ ꯚꯥꯞ ꯇꯧ ꯍꯥꯏꯕ ꯇꯥꯏꯃꯤꯡꯗꯀꯣ ꯔꯘꯨ ꯑꯩꯈꯣꯏꯕꯨꯗ ꯌꯦꯡꯉꯤ ꯌꯥꯏ ꯑꯗꯨ ꯁꯤ ꯈꯪꯍꯧꯒꯅꯤ ꯁꯨꯔꯦꯡ ꯁꯣꯏꯗꯅ ꯃꯤ ꯑꯃꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯦ ꯇꯥꯃꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯃꯤ ꯑꯃꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯦ ꯇꯥꯃꯣꯅ ꯇꯥꯃꯣꯁꯨ ꯅꯨꯄꯤ ꯑꯃꯒ ꯆꯠꯃꯤꯟꯅꯕ ꯇꯥꯃꯣꯁꯨ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯒ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯅ ꯇꯥꯃꯣꯗꯨꯒ ꯅꯨꯄꯤꯗꯨꯒ ꯑꯩꯅ ꯀꯣꯏꯅꯔꯦꯅ ꯇꯥꯃꯣꯒ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒ ꯇꯥꯃꯣꯗꯤ ꯀꯔꯤ ꯀꯣꯏꯅꯔꯕ ꯈꯟꯒꯅꯤ ꯃꯇꯝꯗ ꯇꯥꯃꯣꯅ ꯀꯩ ꯈꯟꯒꯅꯤ ꯍꯜꯂꯛꯄꯤ ꯅꯪꯅꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯊꯕꯛ ꯇꯧꯔꯤꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯊꯕꯛ ꯑꯗꯨꯃꯥꯏꯅ ꯏꯀꯥꯏꯗ꯭ꯔꯣ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯑꯩ ꯏꯀꯥꯏꯕ ꯂꯣꯏꯔꯦꯅꯦ ꯇꯥꯃꯣꯒ ꯑꯩꯒ ꯂꯝꯕꯤ ꯇꯣꯉꯥꯟ ꯇꯣꯉꯥꯜꯂꯤ ꯇꯥꯃꯣꯒ ꯑꯩꯒ ꯂꯝꯕꯤ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯑꯃꯨꯛ ꯄꯥꯝꯂꯤꯕꯒꯦ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯃꯨꯛ ꯄꯥꯝꯃꯤ ꯑꯩꯅ ꯊꯕꯛ ꯇꯧꯔꯒ ꯇꯥꯃꯣꯅ ꯀꯔꯤ ꯃꯔꯝꯒꯤ ꯏꯀꯥꯏꯕꯤꯔꯤꯕ ꯊꯕꯛ ꯇꯧꯔꯒ ꯇꯥꯃꯣꯅ ꯍꯩ ꯀꯔꯤ ꯃꯔꯝ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯍꯩ ꯅꯪ ꯌꯥꯝ ꯍꯌꯦꯡꯗꯒꯤ ꯅꯪ ꯊꯕꯛ ꯂꯥꯛꯄ ꯌꯥꯔꯣꯏ ꯅꯪ ꯍꯦꯛꯇ ꯂꯥꯛ ꯈꯪꯉꯕ ꯈꯪꯉꯕ꯭ꯔꯥ ꯇꯥꯃꯣꯒꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯊ꯭ꯔꯤꯇꯟ ꯇꯧꯔꯤꯅꯤꯅꯦ ꯑꯩꯉꯣꯟꯗ ꯊ꯭ꯔꯦꯇꯟ ꯇꯧꯔꯤ ꯍꯣꯏ ꯃꯇꯝ ꯑꯃꯗ ꯇꯥꯃꯣꯒꯤ ꯃꯀꯥꯗ ꯑꯩ ꯂꯩꯔꯝꯃꯤ ꯍꯣꯏ ꯃꯇꯝ ꯑꯃꯗ ꯑꯩꯁꯨ ꯇꯥꯃꯣꯅ ꯍꯥꯏꯕ ꯂꯣꯏ ꯇꯥꯃꯣꯒꯤ ꯌꯥꯔꯝꯃꯤ ꯃꯈꯥꯗ ꯑꯩ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯇꯥꯃꯣꯅ ꯍꯥꯏꯕ ꯂꯣꯏꯅ ꯑꯗꯨꯕꯨ ꯌꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯇꯥꯃꯣꯒ ꯑꯩꯒ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯦ ꯂꯝꯕꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯦ ꯑꯩꯒꯤ ꯂꯝꯕꯤ ꯆꯠꯆꯕꯅꯤ ꯑꯩꯒꯤ ꯂꯝꯕꯤ ꯆꯠꯆꯕꯅꯤ ꯃꯁꯤꯗ ꯇꯥꯃꯣꯒꯤ ꯈꯨꯊꯤꯟꯖꯕꯤꯔꯛꯀꯅꯨ ꯇꯥꯃꯣꯒꯤ ꯈꯨꯠ ꯇꯥꯃꯣꯒꯤ ꯃꯊꯧ ꯇꯥꯗꯦ ꯇꯥꯃꯣꯒꯤ ꯃꯊꯧ ꯇꯥꯗꯦꯅ ꯈꯜꯂꯦ ꯅꯪ ꯑꯩꯒꯤ ꯏꯊꯛꯇ ꯆꯤꯟ ꯈꯨꯝꯃꯕ ꯑꯩꯒꯤ ꯊꯕꯛ ꯁꯤꯟꯕ ꯑꯩ ꯇꯥꯃꯣꯒꯤ ꯇꯥꯃꯣꯒꯤ ꯃꯊꯛꯇ ꯆꯤꯟ ꯈꯨꯝꯕ ꯅꯠꯇꯦ ꯑꯩ ꯇꯥꯃꯣꯒꯤ ꯃꯊꯛꯇ ꯇꯥꯃꯣꯒꯤ ꯃꯑꯣꯡꯗꯨꯅ ꯍꯥꯏꯕꯅꯦ ꯇꯥꯃꯣꯒꯤ ꯃꯐꯝꯁꯦ ꯃꯑꯣꯡꯗꯨꯅ ꯍꯥꯏꯕꯅꯤ ꯁ꯭ꯀꯨꯜ ꯃꯃꯥꯡꯅꯦ ꯃꯐꯝꯁꯦ ꯃꯤꯅ ꯎꯔꯒ ꯅꯨꯡꯉꯥꯏꯇꯦ ꯐꯖꯗꯦ ꯃꯤꯅ ꯎꯔꯒ ꯌꯥꯝ ꯐꯖꯗꯦ ꯔꯘꯨ
ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕ ꯅꯪꯅ ꯀꯅꯥꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯏꯀꯥꯏꯔꯤꯕ ꯍꯦꯔꯣꯅꯤ ꯁꯥꯎꯅ ꯇꯥꯃꯣꯒꯤ ꯈꯨꯅꯨꯡꯒꯤ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯏꯃꯨꯡꯗ ꯐꯥꯖꯤꯜꯂꯒ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯒꯤ ꯍꯩꯅꯕꯤꯗꯣ ꯊꯥꯗꯣꯛꯄꯤꯌꯨ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯇꯥꯃꯣꯅ ꯑꯩ ꯊꯕꯛ ꯇꯣꯛꯂꯣ ꯍꯥꯏꯕꯗꯣ ꯇꯥꯃꯣꯒꯤ ꯍꯛ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯩ ꯃꯔꯝ ꯆꯠꯇꯨ ꯆꯨꯝꯃꯨ ꯍꯥꯏꯕꯅꯤꯅꯦ ꯑꯩꯒꯤ ꯂꯝꯆꯠ ꯊꯤꯔꯤꯕ ꯇꯥꯃꯣꯕꯨ ꯀꯌꯥꯝ ꯂꯝꯆꯠ ꯐꯕ ꯃꯤꯅꯣ ꯇꯥꯃꯣ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯃꯨꯟꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯐꯨꯒꯦ ꯇꯧꯔꯦ ꯃꯐꯝꯁꯦ ꯁ꯭ꯀꯨꯜ ꯃꯃꯥꯡꯅꯤ ꯁꯤꯅ ꯌꯨꯝ ꯅꯠꯇꯦ ꯅꯪ ꯈꯛꯇꯅꯤ ꯄꯣꯛꯀꯗꯧꯕ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯗ ꯕꯥꯞ ꯇꯥꯎ ꯊꯥꯔꯦ ꯊꯥꯔꯛꯄ ꯌꯦꯡꯉꯒ ꯏꯊꯛꯇ ꯆꯤꯟ ꯈꯨꯝꯃꯕ ꯑꯩ ꯇꯥꯃꯣꯒꯤ ꯏꯊꯛꯇ ꯆꯤꯟ ꯈꯨꯝꯕ ꯅꯠꯇꯦ ꯇꯥꯃꯣꯒꯤ ꯃꯑꯣꯡꯗꯨꯅ ꯍꯥꯏꯕꯅꯦ ꯃꯐꯝꯁꯦ ꯁ꯭ꯀꯨꯜ ꯃꯃꯥꯡꯅꯤ ꯃꯤꯅ ꯎꯔꯒ ꯅꯨꯡꯉꯥꯏꯇꯦ ꯐꯖꯗꯦ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕ ꯅꯪꯅ ꯀꯅꯥꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯏꯀꯥꯏꯔꯤꯕ ꯇꯥꯃꯣꯒꯤ ꯈꯨꯅꯨꯡꯒꯤ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯏꯃꯨꯡꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯂꯩꯒꯗꯧꯕꯅꯤ ꯍꯥꯏꯕꯒꯤ ꯍꯩꯅꯕꯤꯗꯣ ꯊꯥꯗꯣꯛꯄꯤꯌꯨ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯇꯥꯃꯣꯅ ꯑꯩ ꯊꯕꯛ ꯇꯣꯛꯂꯣ ꯍꯥꯏꯕꯒꯤ ꯍꯛ ꯂꯩꯇꯦ ꯍꯩ ꯅꯔꯝ ꯆꯠꯇꯨ ꯆꯨꯝꯃꯨ ꯍꯥꯏꯕꯅꯤꯅꯦ ꯑꯩꯒꯤ ꯂꯝꯆꯠ ꯊꯤꯔꯤꯕ ꯇꯥꯃꯣꯗꯤ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ ꯇꯥꯃꯣ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯐꯨꯒꯦ ꯇꯧꯔꯦ ꯃꯐꯝꯁꯦ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯃꯃꯥꯡꯅꯤ ꯁꯤꯅ ꯌꯨꯝ ꯅꯠꯇꯦ ꯅꯪ ꯈꯛꯇꯅꯤ ꯄꯣꯛꯀꯗꯧꯕ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯗ ꯄꯥꯞ ꯇꯥꯎ ꯉꯥꯟꯕꯒ ꯅꯪꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ ꯑꯩ ꯈꯪꯂꯝꯂꯣꯏ ꯈꯟꯕ꯭ꯔꯥ ꯃꯥꯒ ꯆꯠꯃꯤꯟꯅꯒꯅꯨꯁꯤ ꯅꯪ ꯌꯥꯗ꯭ꯔꯦ ꯇꯥꯃꯣꯅ ꯍꯥꯏꯁꯤꯗꯤ ꯆꯠꯃꯤꯟꯅꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯅꯨꯄा ꯉꯥꯛꯇꯅꯤ ꯈꯜꯂꯗꯤ ꯀꯔꯝꯅ ꯍꯤꯡꯗꯧꯔꯤꯒꯦ ꯇꯥꯃꯣꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛ ꯌꯥꯝ ꯂꯥꯜꯂꯤ ꯌꯨꯝꯗ ꯐꯖꯅ ꯆꯠꯂꯒ ꯐꯖꯅ ꯃꯨꯟꯅ ꯈꯟꯕꯤꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯃꯤ ꯑꯃꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯦ ꯇꯥꯃꯣꯁꯨ ꯈꯪꯕꯤꯌꯨ ꯇꯥꯃꯣꯁꯨ ꯅꯨꯄꯤ ꯑꯃꯒ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯇꯥꯃꯣꯒ ꯅꯨꯄꯤꯗꯨꯒ ꯀꯣꯏꯅꯔꯦꯅ ꯑꯩꯅ ꯍꯥꯏꯔꯗꯤ ꯇꯥꯃꯣ ꯀꯔꯤ ꯈꯟꯒꯅꯤ ꯍꯧꯖꯤꯛꯇꯤ ꯇꯥꯃꯣꯅ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯜꯂꯤ ꯇꯥꯃꯣꯅ ꯑꯩ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯤꯁꯤꯕꯨ ꯇꯥꯃꯣꯅ ꯀꯥꯟꯅꯕ ꯀꯔꯤ ꯐꯪꯕꯤꯒꯦ ꯌꯨꯝꯗ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯇꯨꯡꯗ ꯀꯣꯏꯅꯕꯤꯔꯛꯀꯅꯨ ꯆꯠꯈ꯭ꯔꯣ ꯅꯪ ꯁꯤꯗꯒꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯅꯪ ꯑꯗꯩ ꯑꯃ ꯍꯩꯒꯠꯄ ꯃꯥꯅ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯂꯣꯏ ꯊꯝꯅꯕ ꯅꯪ ꯁꯣꯝꯗ ꯂꯩꯊꯣꯛꯂꯒ ꯅꯪ ꯂꯩꯁꯜ ꯅꯠꯇꯦ ꯋꯥ ꯉꯥꯡꯕꯗ ꯂꯩꯊꯣꯛ ꯑꯩ ꯃꯅꯨꯡꯗ ꯑꯗꯨꯝ ꯇꯥ ꯂꯩ ꯂꯧꯔꯦ ꯑꯣ ꯉꯁꯥꯏ ꯗꯨꯀꯥꯟꯗ ꯑꯉꯥꯡ ꯃꯤ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯑꯉꯥꯡꯒꯤ ꯑꯣꯏꯕ ꯅꯪ ꯆꯨꯗ꯭ꯔꯣ ꯅꯪ ꯆꯨꯗ꯭ꯔꯕ ꯁꯦ ꯃꯤ ꯃꯌꯥꯝꯁꯤ ꯋꯥꯅꯔꯕꯅꯤꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯦ ꯃꯨꯛꯁꯦꯠ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯣꯏ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯣꯏ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ
Bai, kompak bai du kaino. Magic yam hai he. Wara ma koi ko mer ja. Wara ma. 능 미치라. Hujik shooting loisale ngasigi makeup laure loisale ngasigi ngasi shooting loisale ware wa jaga smith phap loi tare shooting ni nungai ngasi kupa khara sajaras tidak cameraman suare mangasi sila zakat ma buksi ande na sauri ma Mas loisalage. Ay, loisalage. Kasi kita shooting loisalage siya.